Arambai News Guwahati da Maiti Longi Pao da Biriba Singbu Ihan Han Mamakta da Chingangwa Sujitra Nina Kurumjari. Zinga Sigi Samlapa Mariba Pao Sing Lobirase. Asam ki Sevana Loba Handak Chehigi Metric Parikha Lagliba Mars Taramangati Horagani. Handaki Parikha Sigi Top Torang Amana COVID positive River candidate Singioina Tokaina Examination Center Tamgani Hairi. Ngasi CM Himanta Biswa Sarmana Janata Bhavan gi employee Chamriga Marphuga Punna Phaminaduna Mifam ama pangthokre. Janata Bhavan da ariba file sing thamlaroi amadi ariba file sing asi thupchandringai mamang laikhai tathoklagani aduga yamna thunamok e-file horagani hairi. Mathang chahi Englishingani kulhumdoi gi May 10 dagi Janata Bhavan paperless oiragani. File sing yamnamak koithokna habadi matondagi mathak aduga mathaktagi amuk matonda chatharakpagi hagat anda chatuna matam manghanbana chingba thong sing leptuna thabak thuna yangna loishinabagi thorang tawnanabasu haike. Government employee amana pension gi matamda atopa employee amada otpagi thong lepkadabani su hairake. Samna pension phangba numitta masana masagi pension file puduna chatlaga submit tawramduna nongmanini ki manungda masagi pension gi laikhai taba ngamhangadabani hainasu CM na makha takhi. Nakalamaromda Rajya Sabha gi seat ani gi manungda amadi Congress na kanba ngamgani ngasi hairakre. Masigi matangda lalong yananaba ngasi Rajib Bhavan da Senior Congress Luchingba Singh, Rakibul Hussain, Debarpata Saikia Madira Nago Swami na chingba yauna phaminake. MLA Hurandrabadi Anisuba Sita Congress na mai pakani haina Rakibul Hussain na hairake. Maragasida Congress asi Huranba amadi dakaiti gi dola haibagi wahang amasu laki. Maramdi Congress ta Huranba amadi dakaiti chada kun lairami adubo hauzikti hariba chada kun adu BJP da changkre haibadagine. Adubo Congress na Panamakkan na AIUDF Raizor Dol amadi oigi party singa chungsinarabasu sit amakak kanba ngambagi Congress ki calculation teli oide haina BJP namuk hairakle. BPF su opposition camp tagi mayek sengna thorakre hauzik BJP ga chatminari phibam asida Congress na anisuba Rajya Sabha gi seat phangba ngamgani haribasi oithokpa suklei leite. Congress ki oina mirep puthoktana tuminna leithokpana hena lemjagani hainasu BJP na hairakle. Ngasi Dhemazi gi DC amadi Siang gi DC phaminakre. Assam amadi Arunachal ngamkhai gi cheyetnaba santainanaba Assam gi CM Himanta Biswa Sarmana ngamkhai da leriba state ani gi DC sing hana phaminagani haikhiba dugi makha tarakpoina ahanba gi oina district ani gi DC sing ngasi phaminaba haukibani. February gi ahanba cheyolda amuk officially phaminagani su haire. Mathag Assam gi Dibru Saikhwa da laiba Skyland Resort ta paragliding tawringai pakhang machama laikhitabagi handakta thokiba wathokatugi matangda thihumba chathaba haukre. Resort asigi mapu ZPCC su oiriba Sanjay Das ki chinkhum laukre adubu atopa mapu Prasanna Das te hauzik phawba police na thiba phangdana lotkre. Ahanbagi oina hauzik phawba thigetpada resort asida paragliding gi ayaba natraga license pirakhiba amata leite haire. Manipuri Chanura Aibi Lup Kasargi Nipan Suba Chehi Mapok Thoram Amadi Awangdungpok Bharat ki Saknaribi Aibi Laikhidrabi MK Binodini gi Chehi Chama Suba Mapok Kumon Thoram Punna Lakliba February Taruk Nomaizing Numitta Korirol Sanglen Lakipurda Pangthoklagani. Thoram Masida Lakipur Jilla Parishad ki Councillor Kabarbam Ongbi Anita Devi na Athoiba Mithung Oigani Haina General Secretary M Savita Devi na Thadorokpa Chirol Amana Kangalakle. Ngasi Sipoi Mitni Memorial Protection Committee gi Executive Body gi mifam ama Lupki President Yumna Manina mifam mapu oiduna hokiba January 12 da pangthokiba chamaga humphumanga suba Sipoi Mitni ningsing thoram gi chaga chading pabagi thoram South Barak Hall Binakandi Part 2 da pangthokre. Secretary Torangbam Nagendra Singh na chaga chading pathoki amadi mayam amatoina yanaki. Nongthomam Biren Kaisam Champalal na chingba miyoi sing na wangangki. Aroibada committee asibu registered tawnanaba miyoi mangagi subcommittee ama semki. Subcommittee aduda Y Mani, K Biren, N Biren, Y Nadia Chan amadi T Nagendra yauki. Local MLA ga unaduna memorial mafam semgat sagatpagi wafamsu kupna khanaki. Lagliba Nongmaizung Nimit Assam gi CM Himanta Biswa Sarmana Lakipur Kendra gi manung chana lariba Sahit Nadia Chan Bridge ki urep uyung tamlagani. CM na Nagapunji da urep uyung tamlaba matung Earl Higher Secondary School gi lampakta miyam gi oiba mifam amadasu saruk yagani hairi.
मथंग चही इंग लिसिंग अनि कुलहुमदोयगी जनवरी 15 दगी हौरगा मणिपुर बेंगोली मयेकना फोंगलिबा पाउचेसिंग मितै मयेकता ओंथोकनबा अमदि इरोल इयेक चौखटनबा होटनबा सिदा तंगाइफदना लौखटपा याबा खोंथांग पुनमक मॉनिटरिंग कमिटी मितै मयेक इम्प्लीमेंटेशन ना लौखटपा हाइना यानाख्रे ngasi milalgi maroiba thobu sing amzu amadi editors guild manipur gi mihut sing loinana advisor sing na sarok yaduna manipur press club ki holda amzu gi president wangkhem samjai na preside tokduna pangthokhiba mifamaduna chatliba inglising ani kunithoi gi february 5 dagi pauche sing bengali meyek ki muhuta mitai meyek na sindokpa haina yanakhibadu covid pandemic na maramoiduna khudong chakhidabagi nungaitaba mifamaduna khanaki ममैथंगदा कुपना खनरबा मतों मथंग चही इंग्लिसिंग अनि कुलहुमदोगी जनवरी 15 दगी मितै मयेकना सिंदोकपा हौबगी वारेपसि लौखी हंदकता आरएसएस की मोहन भागवतना थोरम अमदा इरमदम कंगलेपाक मणिपुर असि महाभारत की मतमदगी हौना भारत की पुवारीदा सरुक यादुना लागली हारिबसि माकी सेमजिनबा वाहैने मणिपुर असि महाभारत की मतमदगी हौना भारत की पुवारीदा सरुक यारखिदे मंगलोइद मितैगा हिंदू आर्यन ग्रुप का पुवारीदा यामनमक ngallingaiदगी हौना करिगुंबा मरी अमत्ता लैनरखिदे मितैबु आर्यन ग्रुप ता हापचिनबा इतोत तोतसिननबा होनबिगनो धर्म संदोकपो ओइना मंगलोइद मितैबु लाना लमजिंगबा वांगांगनी हाइना सिकोगी सेक्रेटरी पब्लिसिटी थांगजम इनाउचाना प्रेस थादोरकपा चेरोल अमना पेंदबा फोंदोरकले इपाक फिल्म्स प्रोडक्शन मणिपुर सिंधुना पांगथोकलिबा सेकेंड इंटरनेशनल मणिपुरी शॉर्ट फिक्शन फिल्म फेस्टिवल इंग्लिसिंग अनि कुनिथोय सिदा सरुक याननबगिदमक बांग्लादेश त्रिपुरा आसाम अमदी मणिपुरदगी पुन्ना फिल्म कुनिपाना सरुक यारे फेस्टिवल असिगे तोंगान तोंगान बे अवार्ड सिंग खननबगिदमक लाक्रिबा जनवरी 30 मणिपुर प्रेस क्लब ता स्क्रीनिंग तौदुना फेस्टिवल असिगी सेलेक्शन फिल्म सिंग मियामदा निमिट असिमक्तदा लाउथोकलगने लोइनना अवार्ड सेरेमनी ना फेब्रुअरी 19 दा पांगथोकनी इपाक मीडिया ट्यूब ता थागतपा फिल्म सिंगदगी इपाक बेस्ट पॉपुलर पीपल्स चॉइस अवार्ड इंग्लिसिकनी कुनिथोय पीगनी हाइना कन्वेनर राकेश नारिमना थादोरकपा चेरोल अमना खंगलकले मणिपुर की रेलवे की पुहारीदा मुतनाइदना लेहौरगदबा नुमित अमोइना ngarang sagolse numit khwaidigi ihan hanba goods train Tamenglong district ki manung chana Rani Gaidinglu railway station da thungkhre masi railway authority gi oina su yamnamak chauna maipakpa amani National Highway number 38 Imphal Jiribam lambi paringi sarukta Phaitol-dagi Civilong village phauba lambi pak thokpada sokiba patalam singi lam amadi atai maral mathum sokhankiba adugi compensation gi senpham lengakna pidabagi mayokta village authority council na haukiba ahing nongyai-dagi Imphal Jiri lambi da kaukiba matam kaktaba banna lambi asida gari amata chelhankhidre Security escort ka loina ngasi Imphal dagi Jiri tamna chatnanaba gari kaya thorang tawrubada Keithel manbidagi gari sing changba yadaduna halakhi hairi panba yai leingak ta thasigi kunmanga fawba matam thakibadu tumina leisin-kibadagi khongjang asi haurakibani hairi Universal Friendship Organization UFO gi kunmanga suba rising day thorom chahi khudingi pangthoktuna lakpagum ngasi Western Headquarter number 2 Khunou Sorok Atingbida leiba sanglenda pangthokre ayuki pung 10 da ibudok pakhangbagi Anji N Hembabu UFO gi Firal President Uchatholna chingkhatki ngasi gi thoramda atopa unit singdagi chorakna kadar chaniga tarana sarukyakhi Karnataka gi hanagi CM amadi senior BJP luchingba VS Yedurappa gi masunupi ngasi Bangalore da leiba masagi apartment ta masamatomta sizaramle Yedurappa gi ani suba machanupi Padmavati gi machanupi chahi 30 surabi Sonderje gi tha mapan khaktamak ngariba macha masu lehori machasi mahakna matomta sijadringai mamang atopa kamda thamlamkhi Sonderje doctor ni assistant professor ni aduga mahaki mapuroibasu radiologist ni thogdoga sigi chapchapa maram hojik phawba khangba ngamdri Myanmar gi tongan ba ethnic group singi micham resistance group sing yauna semba mapangal kalaba People's Defense Force ka mayok na bangamna nabagidamak Myanmar military na Manipur tampakta base oiba yamdrabada lalhulub ani People's Liberation Army PLA amadi kanglei yaol kan lup KYKL ga handakta yanaba purakre hairi
Yanakibagi thorang matungina hariba group sing asina Chin State amadi Sagaing region gumba liberated zones haina kauba area da PDF ki mayokta changsinba operation da hunta force da mateng pangani hairi. New Delhi na hariba informal take asigi matang da ahakpa meeting thamle su hairi. Hansras College Delhi na college asigi campus manungda anuba Cow Research and Protection Center ama saragani lauthokre. Research Tanatana Center asina Mahiroi Shingda lemna sangom apamba amadi sangom pigani hairi adubu Mahiroi Shingnadi Cow Research Center sabagi mayokta kanna protest tawba haurakre. Kendra lengakna COVID ki ahumsuba web laksinabagi damak tonganba lalong ama yadkre. COVID anaba singda mateng pangliba caregivers sing khaktagi oiba compulsory quarantine tawba mandatory oirakani aduga COVID anaba singa sokna samnaruba miyoi singi oinadi mandatory oiroi harakre. Tamil Nadu da COVID ki ating basing kom thokre nongmaijing numit ki lockdown amadi numidang curfew namak lok thokre. COVID ki matang da nungaitaba pau amana Wuhan ki scientist khutpu amana siba amadi nabagi chang yam namak wangba coronavirus anoba makhal neocop ki warning pirakre. Neocop na narba miyoi ahum gi manungda amadi sigani hairi. Bahigasi South Africa dagi phangkibane. Matang asida panba yabade coronavirus asi yan hana Wuhan dagi thorakibane. Handak marak malemda virus asina mapangal sontharakpagi habadi pandemic asi loisilakpa yabagi phibam ama uraklaba matam asida amuk kuina tumina layuraba Wuhana ngasidi virus asigi akiba natraga sathiba saktam ama malemda utlaknaba hotnaraklibra haibagi Wuhang amasu laktaba natri. Aroiba da ngasigi tentakpa maroiba pau khara. Ngasidi Boroland gi rajniti da angakpa ahongba ma urakli. UPPL nasu BPF ka punna chatminaba pamlakli. Boroland chakho thorangi damag BPF ka su chatminagani haina UPPL gi chief promote Borona hairakre. Assam gi saknarabi feminist amadi English ta khwaidigi hana PhD phangkibi Dibrugarh University gi professor oirambi Aparna Datta Mahanta Chahi Humbudramanga ngasi laikidre. Assam sung Meghalaya gi CM ani hayeng January kunmapan state ani gi tainariba chayet nariba area taruki matangda finalize tongnanaba phaminaragani. Assam da yamna thunama koila amadi kwa gi trading horagani. Koila amadi kwa lalonbada illegal tech lairoi hairi. Bhavanipur Kendra gi MLA Fanidhar Talukdar na angukpa laifawama pirakre madudi English ngani kuntra da CM Himanta Biswa Sarma na India gi Prime Minister oigani hairi. Guwahati gi Japori Gok talaiba hotel amadagi Bangladeshi ama phakre. Ngakningai orebadi Muhammad Sol Rana koba Bangladeshi asi Agartala dagi lakpani. Agartala police na mahakpu thadorakhi hairi. Guwahati University na PG amadi integrated MCOM examination sing yei thokre. Guwahati University gi Mahiroi sing na semester exam sing yei thoknabagi davi torodana ngasi University campus manungda wakat mifam chathakre. Kamrup Metro na tax thidana chenba gari singdagi tax khongatnabagi akhanaba operation changshinba hokre. Leibaga sigi vaccine kapa yariba singi chada marfutara manga ahanba dose ki vaccine kapkre. Mizoram da hokjik phangliba COVID case ki chada humbutra de khungang singdagi ne. Arunachal Pradesh tagi IPS officer Hibu Tamang Joint Commissioner of Police na Delhi da lariba awangnong pok miyam gi oina nodal officer gi charge pukre. Tripura da mapandagi pairakpu check chonga hena sibagi matangda wildlife official singna thihumba chathaba hokre. Telecom Regulatory Authority of India TRAI na prepaid mobile research plan numit recharge plan numit kuntrani gi validity ohenaba telecom company singda haikre. DCGI na intranasal vaccine phase 3 trial gi ayaba Bharat Biotech ta pikre. India na Brahmos missile gi oina $1 million chohumga humbudra manga gi deal ama Philippines ka taunakre. South Africa gi leibak ahumda thokiba tamthiraba nonglei nungshit ta sibagi masing humbudra yaukre. Great Barrier Reef ngak senanabagi damag $1 billion ama Australia na kaithokre. Ngasi genade Arambai News Guwahati Tamiti Longi Pau Sandok Chaba Matang Installation Zabaga Loinana Tabiri Basing Bom Kasuhana Kurumjari.